ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯀꯩꯈꯨꯗ ꯅꯨꯄꯤ ꯑꯃ ꯇꯨꯝꯂꯤꯉꯩꯗ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯝꯂꯦ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯔꯤ ꯁꯤꯃꯥ ꯋꯥꯏꯐ ꯑꯣꯐ ꯃꯨꯖꯤꯕꯨꯔ ꯀꯩꯈꯨ ꯇꯨꯝꯂꯤꯉꯩꯗ ꯃꯉꯛꯇ ꯊꯥꯡꯅ ꯂꯦꯜꯂꯝꯂꯦ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯔꯦ ꯍꯥꯏꯔꯤ ꯐꯨꯕꯂꯥ ꯊꯧꯗꯣꯛ ꯃꯇꯨꯡ ꯀ꯭ꯔꯣꯁ ꯐꯥꯌꯔꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯏꯈꯣꯂꯤꯡ ꯃꯩꯇꯩꯅ ꯍꯥꯠꯄ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯊꯧꯗꯣꯛ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯗꯤꯑꯦꯝꯁꯤꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀ꯭ꯔꯣꯁ ꯐꯥꯌꯔꯗ ꯚꯤꯂꯦꯖ ꯆꯤꯐ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯍꯣꯏꯈꯣꯂꯤꯡ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯏꯁ ꯃꯣꯖꯣ ꯑꯃꯁꯨꯡ ꯍꯤꯟꯗꯨ ꯄꯥꯎꯆꯦꯗ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯄꯥꯎ ꯀꯌꯥ ꯐꯣꯡꯈꯤꯕꯗꯨ ꯁꯦꯡꯗꯣꯛꯅꯕ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯑꯟꯚꯦꯔꯤꯐꯥꯏ ꯑꯃꯁꯨꯡ ꯃꯤꯁꯂꯤꯗꯤꯡ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯐꯣꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯤꯟꯗꯨ ꯄꯥꯎꯆꯦꯅ ꯑꯔꯥꯟꯕ ꯄꯥꯎ ꯐꯣꯡꯈꯤꯕ ꯑꯗꯨꯒ ꯏꯠꯁ ꯃꯣꯖꯣꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯄꯥꯎ ꯐꯣꯡꯈꯤꯕꯗꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕꯅꯤ ꯃꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯤꯟꯗꯨ ꯄꯥꯎꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯏꯁ ꯃꯣꯖꯣꯠꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯕꯥꯂꯥꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯂꯧꯃꯤ ꯑꯃ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯛ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯆꯨꯝꯗꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯐꯨꯕꯥꯂꯥ ꯑꯋꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯣꯛꯂꯦ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨꯒꯤ ꯀ꯭ꯔꯣꯁ ꯐꯥꯌꯔꯗ ꯂꯥꯟꯆꯤꯡꯃꯥꯟꯕꯤ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯂꯣꯏꯅꯕꯤ ꯍꯣꯏꯈꯣꯂꯤꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯋꯥꯐꯝ ꯀꯣꯔꯠ ꯇꯧꯔꯗꯨꯅ ꯍꯤꯟꯗꯨ ꯄꯥꯎꯆꯦꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯐꯔ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯃꯤꯇꯩ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯕꯐꯔ ꯂꯥꯏꯟ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯆꯝꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯍꯟꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯤ ꯆꯠꯊꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯆꯨꯝꯗꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯕꯐꯔ ꯖꯣꯟ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯍꯤꯟꯗꯨ ꯄꯥꯎꯆꯦ ꯑꯃꯁꯨꯡ ꯏꯁ ꯃꯣꯖꯣꯅ ꯈꯨꯗꯛꯇ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯁꯨꯡ ꯀꯔꯦꯛꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤ ꯌꯥꯃꯦꯟꯒꯤ ꯇꯦꯔꯣꯔꯤꯁꯠ ꯍꯨꯇꯤꯅ ꯏꯔꯥꯟꯒꯤ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯟꯅꯈ꯭ꯔꯦ ꯔꯤꯄꯣꯔꯠ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯃꯦꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯇꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯔꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯌꯥꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯗ ꯏꯔꯥꯟꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯨꯇꯤꯒ ꯏꯖꯔꯦꯜꯒꯁꯨ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯗ ꯌꯥꯃꯦꯟꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁꯤꯡꯅ ꯔꯦꯗ ꯁꯤꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯟꯗꯥꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯕ ꯇꯦꯔरिꯁꯠ ꯒ꯭ꯔꯨꯞ ꯍꯦꯖꯕꯣꯂꯥ ꯑꯃꯗꯤ ꯍꯃꯥꯁꯅ ꯏꯔꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯕꯁꯨ ꯏꯖꯔꯦꯜꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯂꯥꯜꯍꯧꯕ ꯂꯨꯐ ꯍꯦꯖꯕꯣꯂꯥ ꯑꯃꯁꯨꯡ ꯍꯃꯥꯁ ꯑꯅꯤꯃꯛꯀꯤ ꯃꯈ꯭ꯋꯥꯡ ꯏꯖꯔꯦꯜꯅ ꯊꯨꯗꯦꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯃꯥꯁ ꯑꯃꯗꯤ ꯍꯦꯖꯕꯣꯂꯥꯅ ꯁꯣꯏꯗꯅ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡꯁꯤꯡ ꯏꯔꯥꯟꯗ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯏꯔꯥꯟꯅ ꯂꯥꯜꯍꯧꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯗ ꯃꯤꯁꯥꯏꯜ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯖꯔꯦꯜ ꯏꯔꯥꯟꯒꯤ ꯂꯥꯟ ꯏꯖꯔꯦꯜꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯏꯔꯥꯟꯒꯤ ꯀ꯭ꯋꯥꯗ꯭ꯔꯁ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯀꯃꯥꯟꯗꯔ ꯁꯤꯈ꯭ꯔꯦ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯂꯥꯟꯗꯥꯕ ꯍꯧꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛꯇ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯏꯔꯥꯟꯒꯤ ꯀ꯭ꯋꯥꯗ꯭ꯔꯁ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯁꯌꯤꯗ ꯏꯖꯥꯗꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯦꯜ ꯑꯕꯤꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯖꯔꯦꯜꯅ ꯉꯁꯤ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ ꯌꯥꯎꯅ ꯃꯤꯁꯥꯏꯜ ꯄ꯭ꯔꯗꯛꯁꯟ ꯄ꯭ꯂꯥꯟꯠꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯤꯁꯔꯆ ꯑꯦꯟꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯟꯇꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯇꯦꯍꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯁꯥꯏꯜ 450 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 1,000 ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯗ ꯃꯤꯑꯣꯏ 458 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 2,000ꯒꯤ ꯃꯊꯛꯇ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤꯁꯨ ꯃꯤꯑꯣꯏ 23 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ 100ꯒꯤ ꯃꯊꯛꯇ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯖꯔꯦꯜ ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯒꯤ ꯀꯣꯝꯗ ꯂꯩꯕ ꯀ꯭ꯋꯥꯗ꯭ꯔꯁ ꯐꯣꯔꯁꯀꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯁꯌꯤꯗ ꯏꯖꯥꯗꯤꯒꯤ ꯌꯨꯝꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯀꯃꯥꯟꯗꯔ ꯑꯁꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯖꯥꯗꯤ
Palestinian Corps luchingba oibada natuna kumja 2023 gi October 8 Hamas na Israel gi mathakta landakhiba matam adudagi hauduna Hamas militant singda khulai amasung sel gi mateng tawba mi amani hairi top commander si hatkibada Israel gi defense minister Yoav Gallantna Israeli intelligence amasung air force ki haising mana top commander asi hatpagam khibani haina singthaki US amasung Britain na Hamas amasung Islamic Ziyata selgi mateng pi haibagi maralda Sahid Ijadi gi mathakta athing bathamduna lakhibani Israel military na Kurdish post ki commander Behnam Saharia Ribusu airstrike chathaduna hatki haina phongdorakpaga loinana airstrike ta hatkiba makok thongba luchingba ani asi matam kayagi mamangdagi Hamas yauna tungan militant singda sel amasung khulai mateng pi khiba miyoi singni haina maral sirakli Israel ki Prime Minister Benjamin Netanyahu na America ki mateng yaurabasu yaudrabasu Israel na Iran da taraina para tambiba ngami haina phongdokki Turkey ki President Erdogan na Iran ki michang da leinaba Muslim leibak sing da haikre Turkey ki President Recep Tayyip Erdogan na malem da leiba Muslim leibak sing da Iran ki mateng pangnaba appeal tawkre haina phongdorakli panba yabadi hauji Israel amadi Iran ga soknariba lana sida Europe ki leibak pumna magna Israel gi michang da leiduna Iran da nuclear ki khulai leiba yaroi haina phongdorakrabani matam asi fawbada malem da leiba Muslim leibak sing na Iran gi damak phongna tholaktaba haibasi yamna laibak thibani haina phongdorakre haina su report asina makha tari Security Force na lalawba mari fare Security Force na ngarang amadi nahan tokan ba operation chathabada aina thingkraba lalalu singi kedar kaya fagat pangamkre Manipur Police na thadorokpa cherul amada nahal tang 18 da thibahumba gi thabak chathabada Juribam Police Station gi manung chanba Kamranga village tagi Anasian Niki Shumi gi kedar ama fagat pangamkre fagalaba kedar adudi None district ki Nungba police station na konba Mukti Samjang village tagi Gaisinlung Maringmai Elias Ronald Nifugataru kawi hairi Mahang National Highway 37 dagi ransom gi damakta mi faba punba amadi paisa extortion chathabada chenabani hairi amaromda nahaltang 18 da Security Force na Technopol district ki More police station na konba border pillar Number 75 tagi 74 fawbagi marakta lo na thingkraba lo Pripak Pro amadi PLA gi kedar amamam phaba ngamkre fagalaba Pripak Pro gi kedar adugidi Churachandpur gi ngute ro tagi Nabram taba nungsing Elias Sinthoi bagi kawi PLA gi kedar aduna Juribam district ki Kadam Tala dagi Thaunawjam Anthony kawi hairi nakalamrom dangarang kakching tural wangma dagi RPF PLA gi kedar amasu Manipur Police na fagat pangamkre hairi fagalaba kedar adudi kakching tural wangma dagi Naurem Surjit Singh kawi hairi Editorial kalam dagi lokocharake Manipur miyam na free movement over yahandriba kanano haibadu khangdabasu Bharat lengana tumina leithokliba si yamna lali Haukiba chahi 2023 gi May 3 dagi hauna Kuki terrorist singna Manipur gi apunba saktam thugaiduna Kuki singi oiba Kukilen ama semba haibasi da yumfam oiduna Manipur gi maitai singi mathakta landarakhiba si chahi ani helaba fawada Bharat lengana yengsinba ngamdana leiriba si khwaidagi ngakpa ama haibadu oidi Kuki terrorist sing asi Bharat lengana maithiba piduna Manipura santi hanjilakpa haibasi karisu leiba nate adubo Bharat lengana hujik fawba Kuki terrorist sing asi free thaduna thamliba asina lana si makha sangthanabagi maram ama oidi Cherak sida yamna ngakpa amana Kuki terrorist sing na Manipur gi Kuki taba mafam singa tainariba mafam singda buffer zone amadi red zone hana lauthoktu na hujiksu chathok chasin tawba yadana leiri masina maram oiduna Manipur gi miyamna masagi maram damda maning tamna chathok chasin tawba yadabagi awaba du mayokna duna leiri adubu miyamna masagi maram damda fawba chathok chasin tawba yadana awaba mayokna riba si Bharat lengana karisu khandana Kuki terrorist sing na thamliba thingba si lauthok handana adumak leiri cherak sida Manipur miyamna free movement tawnaba yanaba Bharat lengana thaba ama paikhatle haina national media kaya da phongdorakpa le thegnare National media kaya da phongdoknarakli basigi matung inadi Bharat lengaka suspension operation su chatnaduna leiriba Kuki militant group singa wari sanaduna free movement ga thingba leiriba se handok khanna thabak pai khanna honari haibasini su chatnariba Kuki militant singna Manipur miyam na masagi maramdamda free movement tawbi yarwe haina thingjinbani haibasi Bharat lengana khangba tarabade thingba piriba su chatnariba Kuki militant sing asi karigidamakta chapchaba para tambiba ngamdribano Manipur miyam na masagi maramdamda chathok chasin yadana ba thingba thamjiliba sigumna India gi state amada Thamjilakpa tarabadi Bharat lengana adumag yengduna leigedra haibasi Manipur miyam gi wahang oiribani maduna Manipur miyam amadi Bharat miyam gi mayokta free movement tawbagi athingba thamjiliba si kanano haibadu nahal makai khangdana leiramlabasu Bharat lengana free movement gi athingba si lauthoknaba su chatnariba Kukila lulup singi luchingba singa wari sanagani haiba wafam ama phongdorokpa si yamna ngakpa haibadu oiri karigidamakta free movement gi athingba lauthoknaba makhoi gi wari sagadawribano Bharat lenga ki mayokta ifong fong na aranba thabak tawduna Manipur miyam na free movement tawba thingjiliba si su chatnariba kangbu asini
ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕꯅꯣ ꯃꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯗꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯟꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯄꯤꯔꯤꯕ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯏꯟꯁꯤꯜꯂꯒ ꯇꯧꯍꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯕꯗꯨꯁꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯊꯣꯏꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯁꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯉꯝꯗꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯅꯥꯅꯣ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯍꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯃꯗꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯁꯛ ꯃꯃꯤꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯌꯥꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯇꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ